Manipur ge itihas ta ngalingai matamdagi sagon aduna laklaba koirengei airfield ase heritage site oina thamnaba amade mafam asi kannabagi pandamda masing yamlaba miyamna saruk yaduna koirengei ki lambi paringda miyam ge oiba khongchat ama chatkhre citizen for the protection and preservation of koirengei airfield nasindana chatkhiba khongchat aduga mari lenana citizen for the protection and preservation of airfield koirengei gi convener santana hakpamna haikibada koirengei airfield asi second world war gi matamda india gi lanmi kayama indian army amade allied forces singi yamna oiba mafam ama oiki miyoi lak ama ani hena lan sokna rambada kanduna pizza pithak toramba mafam asi aikoina kanduna malemgi mafam khudingda saktakpa khanganba mathautai mafam asi heritage site tourism site amoina onthoknaba tangai onthokhanba tangai fade haiki magna hai chahi manga tarukasida india gi lanmi kayana leishinduna occupy toropada matam khara gi oina leibani haina leiramba adu tapna permanent construction kayama sajilakpa sina miyam da nungnangba ama pokali masi yaningde makhatana construction tawdanaba lepnaba khangan kibasu laikre amadi india gi prime minister dasu hiramasi ge matangda memorandum pishin grab wafam thamki khangau dana ngasi chai ma taruk sida hairba koirengei airfield si akoi gi toan ba india gi lanmi kya na occupy tawbusi akoi na temporary oibjala na leiro matungda ngasi akoi na minna ubada toan ba permanent construction sajalakpasi akoi miyam da penjade hairiba construction sajalakpasi khudak ta lepi na ba ngasi akoi na hairiba rally asi chachabani mamang da su akoi na prime minister da memorandum kya thagre keno na su akoi gi honorable mp na su keno da akoi gi union home ministry da approach tawba kya ma lei hai pochi manipur miyam ga loina na koirengei airport si kanmada mateng lomina si aina ai sumaina tamjage